Ngasidi Ebelei unaba numini Ebelei do Facebook ka Instagram da yam fajabani asengmadana kamai taramdano khangde mana haibada mase lei yam pame haibani na fare ai lei dukan chalaga lei yam ta lei rogiga ado mase kai lei pam jano phone toraga amta hangi ge hana hello taye hairo mission balo go loire yam kanna kiriye ai si lore thola doine ado nang lei yam la pame hai lei yam ta le ke tawine kai lei lero ga ama ekte yaida ado yumda pusanba yaba leidi lero ko hoi ai thorak number tawge ko thingna se haina mafum da yumda pusanba yaba lei hai sibu kai lei no ne kai lei si ge ne sibo se nang yam na pam jaba lei do yumda pusanba yaba lei do aina pora abane kobilei ni ne sidine na yumda chatlaga nang thonga saro nang ai wona monna phone tor kono kainara bani